ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯁꯨ ꯑꯉꯛꯄꯅꯤ ꯄꯤꯛꯂꯤ ꯃꯇꯝꯗꯗꯤꯀꯣ ꯅꯪꯒꯤ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ꯭ꯔꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤ ꯃꯤꯌꯥꯝꯅ ꯃꯁꯤ ꯍꯪꯅꯒꯅꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯕ ꯇꯨꯡꯗꯅꯀꯣ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯔꯥ ꯅꯪ ꯇꯂꯞ ꯀꯌꯥ ꯆꯥꯏ ꯃꯁꯤ ꯍꯪꯒꯅꯤꯕ ꯃꯁꯤ ꯄꯨꯝꯕꯁꯦ ꯂꯣꯏꯔꯕ ꯀꯥꯟꯗ ꯅꯪꯅ ꯍꯣꯠꯅꯔꯗꯨꯅꯀꯣ ꯁꯦꯟ ꯊꯨꯝ ꯐꯖꯅ ꯇꯥꯜꯂꯦ ꯅꯪ ꯁꯦꯟ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯔꯦ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯁꯤꯕ ꯅꯪꯅ ꯅꯨꯄꯤ ꯅꯍꯥ ꯊꯤꯔꯕ ꯀꯥꯟꯗꯀꯣ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯇꯥꯟꯈꯤꯕ ꯄꯩꯁꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯃꯠꯇ ꯍꯪꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯅꯆꯥ ꯅꯁꯨꯁꯤꯡꯁꯤꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯀꯥꯟꯗꯀꯣ ꯅꯪꯒꯤ ꯅꯆꯥ ꯑꯗꯨ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯂꯩꯔꯤ ꯃꯁꯤ ꯋꯥꯍꯩꯁꯦ ꯍꯪꯒꯅꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯩꯁꯥꯗꯨꯒꯤ ꯃꯃꯜ ꯂꯩꯔꯛꯑꯣꯏꯕ ꯄꯩꯁꯥꯗꯣ ꯆꯠꯅꯔꯛꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯅꯪ ꯄꯩꯁꯥ ꯀꯌా ꯇꯥꯜꯂꯤꯁꯦ ꯍꯪꯂꯛꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥ ꯅꯁꯨ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯪꯂꯛꯀꯅꯤꯕ ꯅꯨꯄꯥ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯁꯨ ꯑꯉꯛꯄꯅꯤ ꯑꯂꯣꯏꯕꯗ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯀꯣ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯈꯟꯕ ꯍꯨ ꯆꯥꯒꯦ ꯈꯟꯕ ꯁꯤꯔꯒꯦ ꯈꯟꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯅꯪꯒꯤ ꯀꯣꯛꯇ ꯂꯥꯛꯂꯕꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯅꯤꯡꯁꯤꯡꯍꯟꯒꯦꯕ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯃꯨꯛꯇꯪ ꯈꯜꯂꯨꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯆꯥꯎꯅ ꯌꯣꯛꯂꯛꯄꯗꯀꯣ ꯑꯁꯥ ꯀꯌా ꯑꯃ ꯃꯪꯂꯥꯟ ꯀꯌా ꯑꯃ ꯁꯥꯒꯠꯂꯒ ꯌꯣꯛꯆꯔꯛꯄꯅꯤꯕ ꯏꯃꯥ ꯑꯗꯨꯅ ꯊꯥ 9 ꯄꯨꯛꯅꯤꯡꯗ ꯀꯣꯜꯂꯒ ꯏꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯎꯞꯂꯤꯕ ꯆꯞꯄꯜ ꯑꯗꯨ ꯇꯠꯅ ꯐꯥꯎꯕꯀꯣ ꯁꯤꯟꯗꯕꯤꯗ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯔꯒ ꯅꯪꯕꯨ ꯆꯥꯎꯅ ꯁꯥꯡꯅ ꯌꯣꯛꯂꯛꯄꯅꯤꯕ ꯃꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯊꯥ 3-4 ꯈꯛꯇ ꯉꯥꯏꯔꯤꯕ ꯆꯍꯤꯃꯛꯇꯪ ꯈꯟꯅꯕꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯅꯨꯡꯁꯤꯕꯗ ꯃꯤꯔꯥꯏꯕꯤꯔꯝꯂꯦ ꯈꯜꯂꯒ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯗꯣ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯅꯪ ꯅꯨꯡꯁꯤꯗꯕ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯕ꯭ꯔꯥ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕ꯭ꯔꯕ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯜꯂꯨꯕ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯀꯣ ꯃꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯀꯩꯗꯧꯉꯩꯗ ꯊꯥꯡꯒꯦ ꯈꯟꯒꯅꯨ ꯀꯅꯥꯅ ꯈꯪꯉꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯅ ꯃꯥꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯦꯟꯅ ꯊꯣꯏꯕ ꯀꯌా ꯑꯃ ꯂꯥꯛꯄꯁꯨ ꯏꯃꯥ ꯕꯕꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯊꯝꯒꯗꯕꯅꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯟꯗ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯀꯌా ꯑꯃ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯀꯌా ꯑꯃꯗꯣ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ